Praise the Lord. Ahan bamagtada sargamalem taibang pal marol ahum bulay shembiba ekoy kuding magki haurak phamoiriba la shembiba mapubu mapal naidana thagat sabaga loinana yengbiriba amasung tabiriba ichili naw che chalima pabung sing pomnamak pudayan lai shram namuk kasu hanna miyoiba ikhoigi amatangairaba kanbiba mapu aran khubam pinabiba lomba naidana thawaina sargada pubigadawriba amasung taibang panbadagi hauna ikhoibu thadokpidaba mapu Jesu Christa gi sengthoiraba minglenda pomnamakkidamakta yaifamangol nijabaga loinana khudingmak puikai khomnajari ngasi ai mayamda testimony amakak tahanjarke hariba testimony sakhi ase aina fangnajabani amasung fangnajaba matamda mayamda su tahanningbagi phongdokningbagi amasung hariba testimony ado tadriba maitei ichilnaw sing aduga maitei lon asibu khangbiriba ichilnaw iche chalima pabung singda yahonningbagi apamba segi thamoida phaujarakpadagi aina semjabani hariba testimony ado hindi gi londani phongdokpani ado aina maitei londa khajikhtang aina samlapna haidoksage hindi lon asibu fazana khangdaba ima ibel sing karigumba yaubiramba taragadi mekhoida gyan tanabagi damakta haibadi mekhoida testimony ado khangnabagi damakta ai maitei londa su khardang phongdoksarake hariba testimony adu da ichilnaw amana nupa amana mahakasi cigarette yu nisa yamna sizinaba nupa amani aduga mahakna magi paisa lupa lerektaba matamda mahakna paisa leitaba matamda mahakki guitar amakhak lei hai aduga magi guitar ado yolaga adugi phangakpa paisa aduna magi mathau tabasing mahana tauramba nisa chabana chungba ado launabagi damakta magi guitar ado yonge haiduna mahakna khanki aduga mahakna guitar ado puduna mafam kayada aigi guitar se lobiyu haiba matamda kanamtana laukhide adubu nupa amakakna hairakhi madudi manakta church amakhak leibani church tu da changaga nang hairagadi mekhoi nang guitar do laukhiba yai laukhigani haiduna nupa amana mangonda hairakhi amasung mana guitar do puraga church ta chatlaga pastor da aigi guitar se ai jolage laugadra hangba matamda pastor duna hairakhi nangi guitar do ai laudi laurage adubu hojikti paisa se kitang mawang sade mathangi sunday numitta lakliba sunday numit sida nang lau aduga ikhoina tawriba program thauramado adu nang ngayhak su yengu aduga nangi paisa do pige haiduna magi guitar do lahowi amasung nupa duna mayunda satkhraga sunday numitta lai paisa launabagi damakta aduga makhogi church ta program ado mahakna yengduna leikhi aduga machanupa amasung mama amana mama duna hairei madudi magi machanupa gi nungda fattaba lai habidi fattaba thawai changbagi maramna machanupa do yamna naduna waduna leire aduga machanupa do puduna mahakna hindu gi mandir singda aduga gurudwara habidi kenogi punjabi singi mekhoigi oiba dharma gi oiba mekhoigi ningna sangda su purure aduga tongan mafam singda mosjid ta su purure adubu nupa icha nupa se fatte haiduna hairi aduga nupa aduna haibadi pastor duna khumlakhi madudi nangi nacha nupa do soidana fagani adubu nangi nacha nupa do faraba matungda nangna Jesu Christa bu thagat kadabani haiduna hairakhi masa taba matamda masagi guitar yonba laiba nupa do aduna maningda lepaga mana khalli madudi masi punamakse loina kanadabani andu ngaktani ariyamba ngaktani ngahak leiraga pastor sina hairani aidi ngamaroi aidi ngamdre mathangda mu lau kaina hairakani haiduna nupa sina maningda lepaga khanki matamduda pastor duna holy bible dagi mahakna 1 Corinthians gi pandup ahum gi pada taraga taraga tret ado parakhi mase aisu pathok serke nekhoi di ishor gi sangni amasung ishor gi thawaina nekhoi gi nungda lei haiba nekhoi khangdra anagumba mina ishor gi sang adu manghalabadi ishor na mahakpu manghangani maramdi ishor gi sangdi asengbani sang adu nahakni sang adu nekhoi ni hairiba
Bible gi ishor gi wahai se parakpa matamda ngasai gi masanupa phattaba thawai sangba masanupa do mandir masjid gurudwara da puraga su fatre haiba nupa do hariba Bible gi wahai se parakpadagi masanupa do nikhale hai nikhale aduga mayam sangna prayer tawba matamda masanupa do pungfa faki hariba thodok adu nupa duna maning de lepaga lei amasung nupa duna angakpa thabak tu uba matamda mahakna magi thamoida Jesu Christa bu mahakna kaujaba hoki amasung mahakna thoga pastor da aigi damakta su haijabiu haiduna haiki aduga pastor na magi damakta haijabiki amasung magi hana mangonda nisa charamba tongan ba fattaba lang adu ngaushanaramba pomnamakto mahakna numitudagi mahakse thadokhi amasung magi wahangda magi thamoida wahang ahum lai hai madudi Bible hariba like se karamba posak namase haibdi masidagi wahai amakak verse amakak panduk pada amakak parakpa matamda adugumba fattaba thawai changbaduna cheli se karigino aduga ani suba wahangdana Jesu Christa se kanano magi mamingda prayer tawbada prathana tawbada haijabada fattaba thawai duna leiba ngamdana thokibase Jesu Christa do kanano aduga ahum suba wahangdadi masagi nupa amakak nupa masa fattaba thawai sangba fattaba thawai sangba nupa do magi frita Hindu gi lai ama yektuna lai hai aduga magi wahangda magi frita yeibal Hindu gi lai do adu karigumba ishoroi ba taragadi karigi damaktano magi nungda fattaba thawai changniba haibagi wahangse adugi matungda mahakna Holy Bible paba hauki amasung Holy Bible parakpa matamda mahakna khangki madudi Holy Bible lairiba lairikse asengba mapugi lairikni amasung Jesu Christa do taibong malem lai shembiba mapuni haibase khangki amasung mahaki manglanda amasung tongan mawong kayada Jesu Christa na hairiba nupa do maduga wa phongdok pikhi amasung Jesu Christa na loibi kiba thoujalna do aran khubam gi wahai do mayam da phongdo haiduna Jesu Christa na hariba ichilina orida phongdok pikibani hariba testimony ase aina thengnasaba matamda mayam da phongdok sening bagi wakhal se ipana fahonbire ichilina iche chalima pabung sing Jesu Christa thajubadi maminga Jesu Christa thajubaga khenaba leite kana gumba sing hangbi madudi nangi maming karino aigi maming dayanan hai taragadi nangdi Hindu gi maming ni nang kamai Christian orino haibna singba kaya hangbirakpani ase maminga ishorga khenaba leite haibadi aduga tongan ba yengbiu haiba misak ado magi makoi yam sange makoi sange haiduna mahak muslim oiramgani mahak atopa dharmada leiramgani haibadi makoi sangbaga natragasu maminga Jesu Christa ga mari leinadi haiba yade Jesu Christa di chat taibang malem pumna makini maduna maming honggadabagi su mathau tade maming yengaga su ishorna mibu khandokte adubu ishorna thamoi yengi thawai yengi chilnau iche chalima pabung sing aduga hairiba Bible gi wahise 1 Corinthians gi panduk ahum gi pada taraga taruk amasung taraga teret aina pathok sakribado hairiba Bible gi wahise Athoiba ishorgi adugumlaba thawai phattaba thawai tanthokpa ngamba adugumlaba ishorgi wahaini aina ibungo Jesu Christa bu aina Christian oijaraba matungdasu aise ingthaba phangdaduna amasung Jesu Christa laksabagi mahau isona loina bire haiba khangdaduna leiramba amasung church ta aina kaptuna Jesu Christa ibu kanbiu ngakpiu papkokpiu nungsibiu hatokpiganu hairingai matamda khangnadaba nupa amana message tawraktuna ahanbada amasung matungda phone number piraga hainaba matamda hairiba nupa duna hairakhiba Bible gi verse ni ingonda mase kari oina khalli haiduna kari oina khalli nekhoi ishorgi sangni amasung ishorgi thawaina nekhoi gi nungda lei haiba nekhoi khangdra anagumbana ishorgi kana gumba mina ishorgi sang adu manghallabadi ishorna mahakpu manghangani maramdi ishorgi sangdi asengbani sang adu nekhoi ni haribase aingonda hangbirakibani kari oina lawbi haiduna masi adomda su hangzari tabiriba chilnau che chilsing adomna kari oina lawbi matamdudadi aina khankhiba wakhaldo aina haikibadudi Jesu Christa gi thoujal phangjadringai matamda thawai asengba phangjadringai matamda aina haijikibadudi aina khoi miyoibase ishorna sembibani aina lanba taragadi khoina lanba taragadi ishorna aikhoibu hatokani haibani haiduna aina haikibani adubu maruptuna
phongdokpirakhibase aikhoibu hatokani haibanati aikhoibu kanbigani miyoibada fattaba tahonbase kanana tahollige kanana pap tahonki ahan ba ishorna sembikiba miyoibada kanana pap changhanki fattaba adun natra fattaba adun lin olaga chaw haiduna ishorna chanu haibado chakhibadagi natra maramaduna pap ki atawmulse shibani pap kanana taholi fattaba na taholi maramaduna aikhoise ishorgi sang oirabani aikhoise ishorgi yumni aikhoise ishorna sembikibani Jesu Christa thazaba maram thazaba matamda aikhoise ishorgi sang ishorna aikhoida leiribani maramaduna हाइरिबा ईश्वरगी संग ओइबा अखोइदा फत्तबा थवाइना कनागुम मिसक अमदा लोइनदुना फत्तबा तहोलकपा ईश्वरगी यानिंगदबा तौरकपा ईश्वरगी असेंगबा संगदा अखोइना तोंगान तोंगानबा फत्तबगी थवाइना चिंगबा लैरंबा तारगदी लैशेमबि मपुना हाइरिबा फत्तबगी थवाइदो हाइरिबा अनाबा पिरैबदो हाइरिबा अनाबदो हाइरिबा लांतकनबदो हाइरिबा फत्तबदो लौथोकनी महाकु मांगहनगनी मरमदी ईश्वरगी संगदी असेंगबनी संग मांगहनगनी हाइबनते नंग मांगहनगनी हाइबनते ऐ मांगहनगनी हाइबनते ऐगी नुंगदा नाहाकी नुंगदा लैरिबा फत्तबदो अदो मांगहनगनी हाइबनी अमसुंग असिदि मांगहनख्रबनी जीसु ख्रिस्टना करि तौख्रे finished haiduna lauduna fattaba taholakpa fattaba pumnamak khongkhara thamkrabani mahakki makhada leikrabani maramaduna Jesu Christa bu thazaba matamda kauzaba matamda pap haidokjaba matamda ipabu thagachrakpa matamda ekhoise ekhogi nungda thawai singba ipana loina biribani amasung fattabana sokpa ngamdaba leiba ngamdaba punsi anabana khudum janba ngamdaba punsi haibado ekhoida pina biribani Jesu Christa bu thazarappa matamda loibi ki bathabak thazaba matamda thagachari chil nauche chal ima pabung sing haiba testimony do ai tahanjirake aduga masigi wahai ama khaktang su ai thechin jage napsin jage masi aina samkake haiduna chatlaga salon amada hariba salon do maitei mahak ase kasarda adubu mahak manipur gini kasarda lei aduga mahak se khogi bontarapur sida ma lei amasung mahak ki family su leibani adu mahak se samka ga lei magi salon hangaga lei aduga ine dum chatlaga Jesu Christa gi wahai haiba matamda Jesu Christa gi mahaiba matamda man hai madudi Jesu jam phai Jesu Christa di jam phai mahak mangon da thazubudi Jesu Christian singda ina khonba yamna lei manipur da so cho pham pai ba sing se ayambadi Christian naktani aduna mekhoi da amana amada mateng pangi amana amaga support tawnei mekhoi di Sunday numita ngamjaba lupa tara ta orega su ishwar gi mingda katli hairiba paisa duna karigumba thabak thorom amada mekhoina punna sizinai haibagi unity oi haina mana haire aduga madugi matungda khwaidagi maru oiribase khwaidagi maru oiriba asigi mana khangamde haibadi atop dharma ga yengnaba matamda aina haibani Jesu Christa da laksaba taraga thawai gi panthung se lei haiduna aduga mahakna haire ki madudi thawai gi panthung di dharma punamakta lei dharma na takwi badi afava tawradi sarga thawai na sargada phattaba tawradi norok ta haibasidi dharma punamakna hai Christian na su hai Hindu na su hai maitai na su ha maitai gi apokpa gi dharma na su hai aduga tagam panda leiba dharma punamakna Muslim na su hai haiduna haire ख्वाइदगी मरुब पॉइंट से माना खंगमदे मसे खंगदब कयासु लेरमगनी इचिल नाउचे इचल थाजरबसिंग अदोमना हाइदोकपियु Jesu Christa di tongan धर्म गुम नते अदुबो Jesu Christa na धर्म नाखिबा Jesu Christa na cross da शिखिबदो अदुगनिबा अदु ख्वाइदगी मथौनेबा धर्म पुनम क्रिश्चियन सु धर्म अमगुमना हिंदू गा क्रिश्चियन गा चप माने अफबा तौरदी अफबा पोल पंगी अदुबु Jesu Christa na इलेशेम बि मपुना मचानुपा म ओइदुना ताइबं पांदा लाकपिबदी अखोइ मियोइबना अफबा तौरगा अफबा तौबंगमदे अखोइ मियोइबना धर्म ngakpasi mapung faade अखोइना अमा फानबा तौरिङदा फत्तबा मयाम अमा तौकी मियोइबसे सोली खंबगी मरमना लेशेम बि मपुना ताइबं पांदा लाकपिदुना अखोइगी महुत्ता अखोइना सिंगबा ngamlaroidaba पापकी उसिल पापकी लमन पापकी कन्ना पोरदो सेम्बी मपुना मचानु पाकट खिबने अतोप धर्म द यावब्रा मुन खनबिउ थाजद्रिबा यावि बतारगदि मुन खनबिउ वहाई ताब मतमदा अदोम द सावब लाक बतारगदि फत्तबना अदोम द चंगी हाइबसे अदोम द खंबिउ सावनबगी वहाई नते अइना हाइजरिबसि अदोम गी थवाई हिंगनबगी वहाईनी अदोम खलगा यंबिउ धर्म दी अफबनी धर्म पुमनमकना अफब तौरदि अफब फोल फंगनी सर्ग नोरक हाइदुना सुहाई अफब तौरदि सर्ग अफब तौरगदि जन्नत अफब तौरगदि हेवन फत्तब तौरगदि नोरक खमुंग लेबा हाइदुना हेल हाइदुना हारिबसे धर्म पुनमकना हाय अदुबु Jesu Christa गुमना मियोइबगी पाप की दमकता आई सिरे फुमे मसु हिंगतले हाइबा यावब्रा हिंगत पसु यावब्रा धर्म पुनमकता धर्म की ओइबा लाई पुनमकसे यंगबिउ पुनमक यंगबिउ अइना हाइबसे अदुना थाजदब तारगा दम हिस्ट्री थिगतपिउ मखो सिखिबा ngakतनी हिंगत पामत यावदबनी एक्सेप्ट Jesu Christa
मरमदी करिगिनो लैसेमबी मपुना ताइबंग पानबदा सरगगी फंबाल थादोक्तुना ताइबंग पानबदा लाए महक पोए अफबा तौबिरमले मियोबना तौबंग नमदरोइदबा पापकी उसिलदो महकना खांग्रे सीख्रे अवाबा खांगदुना अमसुंग हुमनी शुभ नमिते हिंगतले मतुंग करी हाय आइबु थाजरो अफबा वपाउ संदु हाय आइबु थाजो हाय अफबा वपाउ करिनो लैसेमबी मपुना ताइबंग पानबदा मचानुपा थाबिरकपा मचानुपाना क्रॉस ते ई ताबा अवाबा खांगबा अमसुंग सीदुना फुमदुना हिंगतपा थाजो अखोगी दमक्तनी हाइदुना लेमना अरान खुबम फंगनी हाइदुना हाइबिबनी हाइबा लेमना अरान खुबम से अतोपा धर्म की लाइरिसिंगदा याउब्रा यंबिउ याउदबने Jesu Christa gumna akhoi manglanda taibangda tholakpa yaubra yaude Jesu Christa na hingatlaba matungda mahaki sebok tara mathoi da uhanki nupi mayam da su uhanki amuktang da mi chonga dagi henba mi singda Jesu Christa na hingatlaba matungda uhanki atokpa dharma gi karamba maichau singna karamba ishor ni haibana karamba lai ni haibana hingatpa yaubra yaudabani Jesu Christa na hingatpa numita star sandi haibana prithvi na ngaknari bani maidi lotpa yade maidi lotpa yade चिंतक तलाइब शहर लोट तुन लाइब यादे अचुंब ईश्वरना यंबी जात बिचात खाई देव मखई मई चिंगमी पुमनमक्ता मयांग पांगल पुमनमक्ता अमेरिकन लेडी साइबंग मालेम ते लेरिब जात पुनमक्ता लोइना बिदुना फोंदोक पिरिबनी लोइना बिदुना उहन बिबदगी अखोइना यीशु ख्रिस्ट की तुंगिन जबनी थाजरबा यीशु ख्रिस्ट बु लॉसन जरबा चिलना उति चलेमा पावंग सिंह ईश्वर न मतम चुपद अदोम से लोइनरिबनी अदोम से ईश्वर की संगनी अदोम द फत्तब तहोलक फत्तबगी वाखल लाप तारगदी अदु लाहलैब फत्तबदो अदु यीशु ख्रिस्टना लौथोक पीगनी अदोम थाजबियो थागचरी ईश्वर न ngasiगी अथोइब नमसु लोइनबिरे अदुगा यीशु ख्रिस्टबु खंगजद्रिबा चिलना उचे चिलिमा पाबुंसी इखोइ अचुम्बरोमदा इखोइ चटमिनसी असेंबरोमदा इखोइ चटमिनसी तौडी तौरी ngakti ngai अदुबु करिगी ngaइनो खंगदबो तौदी तौरी ऐ चरादी हेली ऐ तौ हाइनदी तौरी अदुबु करिगिनो अदुगी महैदु करिनो कनाना हाइरमनो असे तौरगगी थवाइगी पंथुंग कदाइदनो ऐगी थवाइ कदाइ सकनी ऐ हौजिक सीतारगन थवाइ कदाइ सकनी हाइबु वांगसे अदोम हंगबियु अफबदो फत्तब नते थवाइ कनबिबसे फत्तबरा नते ऐगी दमक्त लेमना ई ताकिदुना सीदुना हिगतपसे ऐ गुंबन याउद्रे ऐबु थाजबदने कोइ लेमना अरान कुमम फंगनी हाइरिसे फत्तबरा अदुगा क्रिश्चियन सिंगना नम हाबा याउख्रब्रा ngasi फावदा थाजद्रिबा चिलना इमा पावंग सिंग क्रिश्चियन सिंगना हौजिक यंबिउ धर्म सिंग तोंगान तोंगान धर्म पुमनमकना ऐगी धर्म खतरे में है अखोगी धर्म से अवाब हमद लई हाइदुना मयाम थोलक्तुना थांग पाइदुना ता पाइदुना धर्म ngaknari अदुबु क्रिश्चियन अमखक्तंगी ममिंग हाइरो क्रिश्चियन सिंगी ममिंग हाइरो मदुदी पृथ्वीदा ऐ धर्म ऐ क्रिश्चियन नीति से अवाब हमद तारे हाइदुना थांग ता नोंमै पाइदुना नत्रगसु क्रिश्चियन चंगदबा यारोय हाइदुना नोंमै पाइबा याउख्रब्रा थाजदबा सिंगना चर्च थुगाई क्रिश्चियन सिंगना कैदोई ईश्वरदा मैखोगी दमक्ता हाइजे इपा मैखोइबु कोकपियु मैखोइबु नुंसिबियु खंगजदुना तौबनी हाइदुना मियोइबना धर्म ngakadra धर्म कनाना सेंबिबनो लैसेंबि मपुना धर्म हाइबदी ईश्वरगी अचुंबदु ताकथोकपनी ईश्वरगी अचुंब फोंदोइबा ईश्वरदो एकोइना खंगदबगिनी मा कयागी मतिक पावरफुल नो माना तौबा ngamdaba करिसु याउदे महाकना मिकुप अमदा ताइबंग मालेमसे लोइना मांगहनबा ngami महाकना एखोइसे कनबिबगी मरमदनी हाइबसे लैसेंबि मपुगी पावरदो यीशु ख्रिस्टदा लैजदबा खंगदबगिनी एखोइना धर्म ngaknabagi एखोइना थांग पाइबा नत्रा लैसेंबि मपुना पुमनमक सेंबिबा मागी अचुंबदो एखोइना ngakpa ngamgadra अइने ईश्वर कनगद्रा ईश्वरने खुब कनगद्रा अदुबु क्रिश्चियन सिंग यंबिउ नम हादे रिक्वेस्ट तवी हाइजे यीशु ख्रिस्ट खंगबिउ खंगगा यीशु ख्रिस्ट खंगगा कानबसे कइनो ऐ यीशु ख्रिस्ट खंगगा ऐ थबक चंगबा फंगनी यीशु ख्रिस्ट खंगगा ऐगी इचानुपी इंग्लिश स्कूल लाइक तम फंगनी यीशु ख्रिस्ट खंगगा ऐसे कानब थीनी हाइना यीशु ख्रिस्ट खंगबदुदि खंगब कौदे अहानबदा यीशु ख्रिस्टबु थाजौ महाकन लोइखिबदो थाजौ ऐगी पाप कोख्रे ऐबु हिंगलन बिख्रे थाजबदा अरान खुबम फंगनी हाइबा थाजौ अदुगी मतुंगदा पोट पुनमक पिनबि हाय अहानबदा नखोइना ईश्वरगी निंगथौ लेबाक अमसुंग महाकी अचुंबदु थिउ अदुगा पोट पुनमक नखोइदा हपचिन बिगनी हाय पोट पुनमक फंगगा जिसु फंगदब नते पैसा लुपा म्याम लेरगा इना हन खुनखिगे मदुगी मतुंगदा थीगे हाइदुना हाइरक तारगा जिसु फंगोय ऐगी पुंसी ऐगी लाइरबिबा ऐगी अवाबा करमना कोकनी ऐगी लांग तक नब करम न कोकने हाइदुन जिसु थिबियु जिसु फंगजब मतमदा
adom da ing thabana adom da thawai singmana adom da loina raktuna adom gi warak pamatam da adom gi mating pangna ba kanagum ba mapirakani adom na warak pamatam da ai gi damak di leisem bi mapu lai haduna adom da matam chupade ing thabala kani aduga leisem bi mapuna ai khoi da leiraga atiada pari ba uche koya sing labuk ta hauri ba tharor sing na phajana hauraga phajana uche koya sing na mabuk pen na chahalaga ishona nungsiba macha hoiba sang hoiba ikoida pitat patat pagum thambigadra thambiroi amen hallelujah tabi bagidamuk ingbi bagidamuk thagachari adomna nauna lakpi ba taragadi aigi ishorna phongdokhanbire ba channel asida subscribe tawbiramu bell icon nambiramu mathang daina phongdorakadaba ishorgi aphaba wapa oipana phongdokhanbigadabodo adomda lakpa yana bagidamakta aduga subscribe already tawbiduna leibiriba ichilna ichili ma pabung singbo thagachari comment kari lei adom thamoi da kari faubi habdo adom phongdok piu thagachari ishorna punamak hena loina bibo orisanu athoiba testimony asi tabiyu aduga testimony asi sembi rakiba ojabu mapal naidana ishorgi Jesu Christa gi minglena thagachari ekoi jat bijat khaide ekoi di hayeng sargada amato iduna ekoi amana amabu nungsina momon minok tawraga yengna duna kona duna ekoi na thagat na duna ipagi manakta ekoi leiruga dobuni american gisu america da gisu england da gisu japan da gisu china da gisu thailand da gisu europe laibak sing da gisu pakistan da gisu bangladesh da gisu mafam prithvi da leiba mafam sing da gi Jesu Christa bu thajuba ekoi mayam sinane hayeng sargada hallelujah haiduna sarga dut sing loina na ekoi thagatuna leiga dobuni praise the lord punama pu ishorna he ena loina birabani Jesu Christa की thoujalna आमेन। मैं शुक्रगुजारी करता हूँ हमारे खुदावन खुदा की कि उसने मुझे मौका दिया एक बार अपनी गवाही को बताने का और बताने का कि यीशु ही खुदा है। यीशु मसीह को जानने से पहले मेरी जिंदगी बहुत बेकार जिंदगी थी, एक बदकार जिंदगी में गुजार रहा था और लड़ाई झगड़ा सिगरेट शराब हर एक बुरी चीज की लत में मैं था। और एक दिन ऐसा हुआ कि मुझे अपनी जरूरतों के लिए पैसे की जरूरत थी, लेकिन मेरे पास पैसे नहीं थे। मेरे पास एक गिटार था और मैंने सोचा कि मैं अपने गिटार को बेच दूंगा और उसके बाद जो भी पैसा आएगा अपने गिटार को बेचने के बाद अपनी सारी जरूरतों को मैं पूरा करूंगा। तो अपना गिटार को बेचने के लिए मैं जगह जगह भटका, किसी ने मेरा गिटार लिया नहीं। फाइनली मुझे एक भाई मिला, इस भाई के बारे में मैं बाद में बताऊंगा आपको। एक भाई मिला, इसने कहा वहां पे चर्च है वहां चले जाओ, वो लोग आपका गिटार खरीद लेंगे। मैंने कहा ठीक है। तो मैं जब चर्च में पहुंचा तो वहां पे एक पास्टर से मैंने मुलाकात करी और मैंने पास्टर से कहा कि मुझे अपना गिटार बेचना है, क्या आप मेरा गिटार खरीदेंगे? तो पास्टर ने कहा ठीक है राहुल, हम आपका गिटार खरीद लेंगे, लेकिन मेरे पास अभी पैसे नहीं है। एक काम करो, अपना गिटार यहाँ छोड़ जाओ और संडे को हमारे यहाँ पे एक छोटा सा प्रोग्राम होता है, उस प्रोग्राम को भी देख लेना और अपने पैसे भी ले जाना। तो मैं संडे को चर्च पे गया अपने गिटार के पैसे लेने के लिए। तो वहां पे चर्च सर्विस लगी हुई थी और उस चर्च सर्विस के दौरान एक लड़का वहां पर आया अपने परिवार के साथ और उस लड़के की मम्मी ने बोला हम जगह जगह गए, मंदिर गए, मस्जिद गए, गुरुद्वारे गए, लेकिन मेरे बेटे का कुछ हुआ नहीं, क्योंकि उस लड़के के अंदर एक दुष्ट आत्मा थी, एक बदरू थी, ऐसा उसकी मम्मी ने बताया। तो जो पास्टर थे उन्होंने कहा आपका बेटा बिल्कुल ठीक हो जाएगा, लेकिन शर्त यह है आपको प्रभु यीशु मसीह को धन्यवाद कहना पड़ेगा आपके बेटे के ठीक हो जाने के बाद। मैं वहीं पीछे खड़ा हुआ था और मैं कहता सब बकवास की बात है, कुछ नहीं होता, सब ड्रामेबाजी है, अभी थोड़ी देर में बोल देंगे जादू टोना चला नहीं, आप बाद में आ जाना। तो पास्टर ने बाइबल खोली और बाइबल में से एक आयत निकाली और उसमें से निकाल के पढ़ा, मैं आपके सामने पढ़ना चाहूंगा। उसमें कुछ इस तरह से लिखा है, पहला कुरिन्थियों 3:16 में, क्या तुम नहीं जानते कि तुम खुदा का मकदस हो और खुदा का पाक रूह तुम में बसता है, और जो कोई खुदा के मकदस को तबाह करेगा खुदा का पाक रूह उसे तबाह करेगा, क्योंकि खुदा का मकदस पाक है और वह तुम हो। जैसे ये बात बोली वो लड़का जिसके अंदर दुष्टात्मा थी वो कांपने लग गया। उसके ऊपर हाथ रखा, प्रार्थना करी, वो लड़का मेरी आंखों के सामने ठीक हो गया। मेरे जहन में 3 सवाल आए। पहला सवाल कि ये किताब
ये बाइबल, ये क्या चीज है? जिसमें से एक आयत पढ़ी और वो लड़का कांपने लग गया। दूसरा मेरे जहन में सवाल आया कि ये यीशु कौन है? ये यीशु कौन है जिसके नाम से प्रार्थना करी और वो लड़का मेरी आंखों के सामने ठीक हो गया? ये यीशु कौन है? तीसरा सवाल मेरे जहन में आया, वो जो लड़का जब अंदर आया था उसके टी शर्ट पर यहाँ पे एक हिंदू देव बना हुआ था, कोई हिंदू परमेश्वर बना हुआ था। तो मेरे जहन में सवाल आया, अगर ये परमेश्वर है जिसकी टी शर्ट के ऊपर बना हुआ है तो इसके अंदर दुष्ट आत्मा क्या कर रही है? इस तीन सवाल ने मुझे परेशान कर दिया। इस तीन सवाल को लेकर के मैंने अपनी रिसर्च करनी शुरू करी। मैंने बाइबल को पढ़ना शुरू किया और मैं बाइबल को पढ़ता चला गया तो मैंने जाना कि बाइबल सच्चे परमेश्वर का वचन और यीशु सच्चा खुदा है जिसने इस पूरी कायनात को बनाया। थोड़े टाइम के बाद मैंने अपने दिल में प्रभु यीशु मसीह को बुलाया। मैंने अपने लिए प्रार्थना कराई। जैसे कि मैंने बताया, मैं सिगरेट और शराब की लत में था। जिस दिन मैंने अपने दिल में यीशु मसीह को बुलाया, जिस दिन मैंने अपने लिए प्रार्थना कराई, उस रात मैंने दोबारा से शराब का गिलास उठाया पीने के लिए, लेकिन मैं शराब पी नहीं पाया। मुझे वहीं पर उल्टी हो गई। उसी रात से मेरी सिगरेट और शराब दोनों छूट गई। आज इस बात को 10 साल से ऊपर हो गया है, मैंने सिगरेट और शराब को दोबारा हाथ नहीं लगाया। मैंने कहा था कि मैं उस लड़के के बारे में बाद में बताऊंगा, जिस लड़के ने मुझे चर्च का रास्ता दिखाया, जिसने मुझे कहा कि वहां चले जाओ, आपका गिटार बिक जाएगा। वो लड़का एक मुसलमान था। जिस लड़के ने मुझे चर्च का रास्ता दिखाया, वो लड़का एक मुसलमान था। और उसके बाद परमेश्वर ने मुझसे बातचीत करी सपने के जरिए और बहुत से अलग अलग चिन्हों के जरिए कि मैंने तुझे कौम के लिए चुना है कि तू जा करके उनको सुसमाचार सुनाए, उनको बशारत इंजील करे। करेगी तो मिन्नले तो नलैरी चंचरा